ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯤꯔꯤꯗ ꯂꯥꯟ ꯀꯟꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯖꯤꯔꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯒꯣꯜ ꯂꯣꯡꯅꯕ ꯁꯤꯛꯆꯔꯅꯤ ꯐꯖꯔꯦꯍꯦ ꯚ꯭ꯌꯨꯁꯤꯗꯤ ꯂꯛꯈꯤꯄꯨꯔꯒꯤ ꯂꯛꯈꯤꯄꯤꯌꯥꯁ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯥꯝ ꯕꯣꯔꯗꯔ ꯂꯥꯁ ꯖꯤꯔꯤ ꯌꯧꯗꯣꯔꯦ जिरीबाम यौरे जिरी हेलीपैड चारों गाड़ी जाएगा ꯁꯤ ꯂꯩꯔꯤꯕ ꯗꯕꯥ ꯂꯩꯔꯤ ꯄꯔꯦꯡ ꯐꯥꯎꯕ ꯁꯤ ꯃꯌꯥꯝꯁꯤ ꯌꯥꯎꯔꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯍꯧꯖꯤꯛ ꯍꯣꯟꯊꯔꯅꯤ ꯍꯧꯊꯔꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯅꯕ ꯂꯣꯏꯁꯤꯟꯕ ꯍꯧꯅꯔꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯔꯤ ꯀꯟꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯦ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯊꯥꯂꯛ ꯌꯥꯏ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯇꯧꯁꯤꯟꯕꯅꯤ ꯑꯩꯉꯣꯟꯗ कमांडो अनिरक सूर्य लान कर ले सब कुकी खुन हाउके लाइफम जम्मू एंड काश्मीर पंजाब फाव यात्रे गुवाहाटी नहीं यंगो तो गायतना मैतै होटेल यौजरे
Sogri thong sa. Cũng là bài mình ở đây. Sao chập phun đi. Masa apa aja? Sirop. Dak sirop. Jama tau gak ba? Bum bum tabi tanura bisabanda, bisabanda namja bisabanda. Ukehing singgare lai nam. Samlai gi cheng he manam churaba, mura samlagi fajaraba sathekta, malangba masu kangau ngare. Oh kanagi miseng da leplune, kanagi miseng da leplune. Koi dan nabi tangau naba, mai thong uba dai kalakna. Yai cái thằng bạn số thằng bạn lấy cốc tâm mơ. Sa ji mi ta bu ngam jabi misna. Tiếng bơ ghi bên bơ nai đờ bi.